ai con này ông mà chỉ đây bu tos lại por cái tàu cao lên tôi chứ speed là bao nhiêu ai bu yum hala cái tos lại tung lâu xí ra anh yum đã haleng ai da Quran bên đó nè lâu sinh động lại mang ta làm anh ai yum chật rồi lâu buồn đây cũng chật lagi Quran bên đó lạc phật tila amri đó na phải mana lạc tiếng đó ai hắn là bút lệ hậu đi ngạc phàm mà cái này Quran bên lạc bằng ai cái Quran bên lạc mà lên nè cái nó ở đây đấy đi Quran bên thế nào samu ni na mà sĩ cái samu xin nó oi tari nung gang ai là bút lá cái này khai ra mi gì ai đi mi nè ra bo samu xin nó oi ra mà sĩ đi yam này khai đi ngay đó em đã ta luôn kìa hey hey mà thức phải cái này phải na hẹn chúng mà chỉ nhắc cháu là kinh đó na anh nó kể đầu kia ngô bộ mày toan tao đi xem này hầu như bao đêm rồi na khóc cho nó tụm lên này ơi hầu luôn này tao tụm vào cái này ông ngân lại năng sĩ đấy cái gì ngân mà nó cũng tara mà thôi tar bani nó cái đó chỉ buông mikap thúc cho này đó na ngra hing huram cho pro sĩ tao huram cho bạn thế đó huram mà phá cho bạn này cái nói gì bộ cái này huram phá rồi nó cái làm nó phá cho lên nó nè cái aman li nó yo tao ai cái là bục tu đó ai hing là cái là bục tu hing này khai ra miếng nông đã hai bữa đâu thôi nè adu do ngarang ni pha ge này lùm chalu bane ado cái đó cái phá bông phăng trầm nó trò chiên trầm nó đâu huram đó tao madu huram oram dre samu mo oram me samu à ơi cú samu thì cái gì à le khi ke tao mi nang bo marak paksa thal li he ai gi labuk to yam ka he na khai dingai da tan ge na chen thorok pane adu da sargar mathak da pai khri ne mi nang bo cái à samu đó sargar mathak pai khri ba ya re ngang ganja kam thai ya ganja khara hen jalam ne du na ne nó na ganja tập thak chilaga phung pai tau đó ngang di samu pai en tau ra ba sita ai adu ma tok da yang kui re aseng mane hai che thaji dar ga na no horing dang chache horing dang chu samu da so da la ka ni ngamra kai de no nungang yo de khodi tumme ing be sida samu pha cha ba kai kai wona samu du theng na di ai hang yam thai bi ra mo pi le nang si di ya ra che lo senam to ro thamuk chala che nang na wai li bi do labi dum liu lo ai dum ta ge ai je wai li bun tan buan da hoi lo chala ge Malem Laima Thangjam Nancy N. Agu Kaisam Nanau Maitei MS Hussein Khan Rajesh Ngasepam K. Asong Karong Tombi Devi Naukchau Usam Mayang Gulphana Poilin Prema William Tekcham Binod Kumar Jinkai Kuman Dhana Kumar Ningthaujam Ibom cha okram chamayam akhoi gi cartoon gi wari ase leptana puthukpa ngamna gi damakta akhoi gi gp da lupa manga da orasu khara kapirau isa mayam bu hanna thakachari samu du bu
ꯉꯁꯤꯁꯦ ꯂꯥꯛꯇꯤ ꯂꯥꯛꯀꯅꯤꯀꯣ ꯑꯩꯅ ꯉꯔꯥꯡ ꯇꯥꯟꯈꯤꯕꯗꯨꯗ ꯈꯪꯈ꯭ꯔꯖꯥꯠꯂꯣ ꯃꯥꯕꯣ ꯑꯃꯨꯛ ꯍꯟꯅꯒ ꯂꯥꯛꯇ꯭ꯔꯕ ꯑꯩꯒꯤ ꯂꯧꯕꯨꯛꯁꯤꯗ ꯑꯗꯨꯗꯤ ꯀꯅꯥꯝꯇ ꯊꯥꯖꯔꯣꯏꯅꯦ ꯑꯩꯅ ꯁꯥꯃꯨ ꯑꯄꯥꯏꯕ ꯎꯏꯌꯦꯗꯣ ꯉꯔꯥꯡꯁꯨ ꯑꯩꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯄꯥꯏꯊꯔꯛꯄꯅꯦ ꯀꯅꯥ ꯈꯪꯅꯤ ꯉꯁꯤ ꯇꯨꯝꯃꯤꯉꯥꯏ ꯄꯥꯏꯔꯛꯑꯗꯤ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯑꯒꯦ ꯁꯥꯃꯨꯗꯨꯕꯨ ꯂꯥꯛꯈ꯭ꯔꯕ ꯖꯥꯠꯂꯅꯦꯍꯦ ꯑꯣ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯁꯥꯃꯨꯁꯦ ꯑꯩ ꯇꯥꯜꯂꯔꯣꯏꯒꯦ ꯃꯥꯅ ꯃꯆꯤꯟꯖꯥꯛ ꯆꯥꯕ ꯑꯣꯏꯅ ꯉꯥꯏꯔꯒ ꯂꯩꯔꯒꯦ ꯑꯗꯨꯒ ꯃꯥꯅ ꯃꯆꯤꯟꯖꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯌꯨꯝ ꯍꯜꯂꯝꯗꯥꯏꯗ ꯃꯃꯩꯁꯦ ꯍꯦꯛꯇ ꯄꯥꯏꯔꯒꯅꯦ ꯑꯩꯁꯨ ꯌꯥꯎꯈ꯭ꯔ ꯂꯣꯏꯔꯦ ꯑꯣ ꯃꯥꯁꯦ ꯆꯥꯕ ꯂꯣꯏꯔ ꯃꯥꯜꯂꯦ ꯑꯩꯁꯨ ꯆꯪꯁꯤꯜꯂꯨꯔꯒꯦ ꯃꯅꯥꯛꯁꯤꯗ ꯍꯣꯏ ꯁꯥꯃꯨꯁꯦ ꯃꯥꯒꯤ ꯃꯐꯝ ꯌꯧꯔ ꯃꯥꯜꯂꯦ ꯄꯥꯏꯕꯁꯦ ꯇꯞꯊꯔꯛꯑꯦ ꯑꯩ ꯃꯥꯒꯤ ꯃꯃꯩꯁꯦ ꯊꯥꯗꯣꯛꯑꯒꯅꯦ ꯏꯁꯤꯡꯁꯤꯗ ꯆꯣꯡꯊꯍꯧꯔꯒꯦ ꯑꯩꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯅꯞꯄꯦ ꯈꯪꯉꯛꯑꯗꯤ ꯀꯩꯀꯩ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯀꯔꯤ ꯂꯝꯅꯣ ꯇꯣꯏꯁꯨ ꯁꯥꯏꯁꯤꯕꯣ ꯍꯦ ꯀꯔꯝ ꯂꯥꯛꯄ ꯃꯥꯜꯂꯦ ꯑꯩ ꯑꯁꯤꯒꯤ ꯅꯨꯡ ꯃꯔꯨꯝꯁꯤ ꯂꯣꯠ ꯂꯧꯔꯒꯦ ꯑꯄꯨ ꯅꯪ ꯍꯜꯂꯛꯑꯕꯣ ꯀꯗꯥꯏꯗꯅꯣꯃꯤ ꯅꯪꯅ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯄꯥꯏꯔꯒ ꯆꯠꯂꯤꯁꯤꯕꯣ ꯐꯔꯦ ꯐꯔꯦ ꯌꯨꯝꯗ ꯆꯪꯉꯣꯆꯣ ꯑꯣ ꯑꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅ ꯁꯥꯃꯨꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯃꯕꯨꯛꯆꯦꯜꯁꯨ ꯐꯕ ꯃꯥꯜꯂꯤ ꯃꯁꯤ ꯀꯥꯟꯗꯦ ꯃꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯈꯤꯒꯦ ꯏꯅꯦ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯑꯦ ꯀꯅꯥꯅꯣ ꯅꯪꯗꯤ ꯏꯅꯦ ꯑꯩꯒꯤ ꯃꯤꯡ ꯃꯅꯤꯇꯣꯟ ꯀꯧꯋꯦ ꯅꯪꯒꯤ ꯃꯐꯝꯁꯤꯗ ꯃꯇꯧ ꯀꯔꯝꯍꯥꯏꯅ ꯌꯧꯔꯛꯏꯕ ꯏꯅꯦꯒꯤ ꯁꯥꯃꯨꯗꯨꯒꯤꯅꯦ ꯃꯃꯩꯗ ꯄꯥꯏꯔꯒ ꯑꯩ ꯁꯤ ꯇꯥꯟ ꯌꯧꯔꯛꯄꯅꯦ ꯏꯅꯦꯗ ꯋꯥꯐꯝ ꯈꯛꯇꯪ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯏꯕꯨꯡꯉꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯏꯅꯦꯗ ꯏꯅꯦ ꯍꯧꯖꯤꯛꯀꯤ ꯁꯥꯃꯨꯗꯣ ꯏꯅꯦꯒꯤ ꯑꯣꯏꯔꯦꯀꯣ ꯑꯧ ꯃꯥꯅꯦ ꯑꯩꯒꯤ ꯁꯥꯃꯨꯅꯦ ꯁꯥꯃꯨꯗꯨꯅ ꯌꯥꯝ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯅ ꯌꯣꯛꯂꯛꯄꯅꯦ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯥꯃꯨꯗꯣ ꯑꯩꯒꯤꯔ ꯍꯪꯉꯤꯗꯨꯕꯣ ꯏꯅꯦ ꯏꯅꯦꯒꯤ ꯁꯥꯃꯨꯗꯨꯅ ꯑꯩꯒꯤ ꯂꯧꯗ ꯄꯥꯏꯊꯔꯛꯂꯒ ꯃꯍꯟ ꯇꯥꯍꯟꯕ ꯀꯌꯥꯝ ꯊꯣꯛꯍꯜꯂꯦ ꯏꯅꯦꯅ ꯁꯥꯃꯨꯁꯤꯒꯤ ꯃꯄꯨ ꯑꯣꯏꯕꯅꯤꯅꯅꯦ ꯑꯩꯒꯤ ꯂꯧꯗ ꯃꯥꯡꯍꯟ ꯇꯥꯍꯟꯈꯤꯕꯁꯤꯡꯗꯣ ꯏꯅꯦꯅ ꯁꯤꯡꯐꯝ ꯊꯣꯛꯑꯦ ꯑꯣ ꯑꯩꯒꯤ ꯑꯄꯨꯁꯤꯅ ꯑꯍꯤꯡ ꯍꯦꯛ ꯑꯣꯏꯔꯛꯄꯒ ꯄꯥꯏꯔꯒ ꯆꯠꯂꯤꯁꯤꯗꯤ ꯅꯪꯒꯤ ꯂꯧꯕꯨꯛꯇ ꯑꯣꯏꯔꯦ ꯑꯗꯨ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯁꯥꯃꯨꯁꯤꯅ ꯅꯪꯒꯤ ꯂꯧꯕꯨꯛꯇꯨꯗ ꯀꯌꯥꯝ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯒꯦ ꯏꯅꯦ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 35,000-40,000ꯒꯤ ꯆꯥꯡꯗꯤ ꯁꯥꯃꯨꯗꯨꯅ ꯃꯥꯡꯍꯟ ꯇꯥꯍꯟꯕ ꯊꯣꯛꯍꯟꯈ꯭ꯔꯕꯅꯦ ꯑꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯂꯝꯁꯤꯗꯗꯤ ꯅꯪꯒꯤ ꯂꯨꯄꯥ 1,000 ꯄꯩꯁꯥ ꯑꯗꯨꯗꯤ ꯆꯠꯅꯗꯦ ꯑꯗꯨ ꯅꯪꯒꯤ ꯂꯧꯕꯨꯛꯇ ꯃꯥꯡꯍꯟꯈꯤꯕꯁꯤꯡꯗꯣ ꯑꯩ ꯁꯅꯥ ꯑꯣꯏꯅ ꯁꯤꯡꯒꯦ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ ꯁꯅꯥ ꯂꯨꯄꯥ ꯑꯣꯏꯅ ꯄꯤꯒꯦꯁꯨ ꯌꯥꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯄꯥꯝꯃꯤꯗꯣ ꯑꯩ ꯄꯤꯔꯒꯦ ꯂꯥꯛꯑꯣ ꯐꯅꯤꯅꯦ ꯑꯗꯨ ꯏꯕꯨꯡꯉꯣ ꯃꯁꯤꯗꯒꯤ ꯁꯅꯥꯁꯤꯡꯁꯦ ꯅꯪ ꯀꯌꯥꯝ ꯄꯥꯝꯃꯤ ꯅꯪꯅ ꯄꯥꯝꯃꯤꯒꯩ ꯑꯗꯨꯝ ꯂꯧꯕ ꯌꯥꯅꯤ ꯏꯅꯦꯒꯤ ꯂꯩꯔꯤꯕ ꯁꯅꯥꯁꯤꯡꯁꯦ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯑꯍꯦꯟꯕ ꯑꯝꯇ ꯄꯥꯝꯖꯗꯦ ꯑꯩꯒꯤ ꯃꯥꯡꯍꯟ ꯇꯥꯍꯟꯈꯤꯕꯗꯣ ꯑꯗꯨ ꯈꯛꯇꯪ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯗꯤ ꯑꯗꯨꯝ ꯌꯥꯖꯔꯦ ꯍꯣꯏ ꯐꯔꯦ ꯏꯕꯨꯡꯉꯣ ꯑꯗꯨ ꯏꯅꯦ ꯑꯩꯒꯤ ꯈꯨꯜꯗꯤ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯂꯥꯞꯄꯤ ꯑꯩꯗꯤ ꯃꯇꯧ ꯀꯔꯝꯅ ꯌꯨꯝ ꯍꯟꯗꯣꯏꯕ ꯑꯗꯨꯒꯤꯗꯤ ꯀꯔꯤꯃꯠꯇ ꯅꯨꯡꯁꯥ ꯊꯤꯔꯨꯅꯨꯗ ꯑꯩꯒꯤ ꯁꯥꯃꯨ ꯂꯩꯔꯤꯗꯨꯗꯤ ꯃꯥꯅ ꯅꯈꯣꯏꯒꯤ ꯈꯨꯟ ꯐꯥꯎꯕ ꯑꯗꯨꯝ ꯊꯤꯜꯍꯟꯒꯦ ꯌꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯦ ꯁꯥꯃꯨꯗꯣ ꯑꯝꯇ ꯀꯧꯕꯤꯌꯨꯕ ꯑꯗꯨꯒ ꯑꯩ ꯌꯨꯝꯐꯧꯇ ꯊꯥꯗꯍꯟꯕꯤꯔꯝꯃꯣ ꯇꯣꯝꯕ ꯇꯣꯝꯕ ꯑꯦ ꯔꯤꯇꯣ ꯀꯗꯥꯏ ꯆꯠꯂꯤꯕ ꯅꯪꯗꯤ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝ ꯌꯦꯡꯍꯟꯒꯦꯅ ꯂꯥꯛꯏꯅꯤꯅꯦ ꯀꯔꯤ ꯌꯦꯡꯍꯟꯒꯦ ꯍꯥꯏꯅꯣ ꯇꯨ ꯁꯤꯁꯦ ꯌꯦꯡꯉꯨ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯝ ꯊꯥꯖꯗꯗꯥꯏ ꯑꯦ ꯔꯤꯇꯣ ꯑꯗꯨꯛ ꯌꯥꯝꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯤꯗꯤ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯝ ꯊꯥꯖꯗꯗꯥꯏ ꯑꯩꯒꯤ ꯂꯧꯕꯨꯛꯇ ꯁꯥꯃꯨ ꯑꯄꯥꯏꯕ ꯑꯃ ꯀꯨꯝꯊꯔꯛꯑꯦ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯨꯕꯗꯒꯤ
ꯃꯁꯤꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯦ ꯑꯩꯅ ꯐꯪꯉꯛꯏꯅꯦ ꯅꯪꯒꯤ ꯃꯥꯡꯗ ꯍꯧꯖꯤꯛ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯦ ꯑꯩꯅ ꯄꯨꯊꯣꯛꯑꯕꯅꯤꯅ ꯊꯥꯖꯔꯝꯃꯅꯤꯅꯦ ꯍꯣꯏ ꯏꯇꯥꯎ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯂꯣꯏ ꯊꯥꯖꯔꯦ ꯑꯗꯣ ꯅꯪꯗꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯦ ꯂꯩꯔꯕꯅꯤꯅ ꯁꯦꯜ ꯌꯥꯝ ꯄꯥꯏꯕ ꯃꯤꯗꯣ ꯑꯣꯏꯔꯦ ꯑꯩꯗꯤ ꯍꯥꯟꯅꯒꯨꯝ ꯂꯥꯏꯔꯒ ꯑꯗꯨꯝ ꯂꯩ ꯑꯩꯒꯤꯁꯨ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯗꯅ ꯅꯪꯅ ꯁꯅꯥ ꯂꯨꯄꯥ ꯂꯧꯔꯛꯏꯕ ꯃꯐꯝꯗꯨꯗꯒꯤ ꯑꯩꯒꯤꯁꯨ ꯁꯅꯥ ꯈꯔ ꯂꯧꯕꯤꯌꯨ ꯀꯩꯅꯣ ꯍꯣꯏ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯇꯥꯎ ꯄꯨꯟꯅ ꯆꯠꯂꯒ ꯂꯧꯔꯨꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯣ ꯑꯩꯒꯤ ꯂꯧꯕꯨꯛꯇꯨꯗ ꯁꯥꯃꯨꯗꯣ ꯂꯥꯛꯄ꯭ꯔꯥ ꯉꯥꯏꯃꯤꯟꯅꯔꯁꯦ ꯌꯥꯏꯗꯅ ꯍꯣꯏ ꯍꯣꯏ ꯌꯥꯏ ꯏꯇꯥꯎ ꯅꯍꯥꯟꯈꯩꯗꯤ ꯑꯩ ꯊꯥꯖꯗꯕꯩ ꯇꯧꯕꯅꯦ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯄ꯭ꯔꯃꯥꯟꯁꯦ ꯎꯠꯂꯕꯅꯤꯅꯅꯦ ꯑꯩ ꯊꯥꯖꯔꯦ ꯍꯣꯔꯦꯟꯗꯤ ꯁꯥꯃꯨ ꯂꯥꯛꯄꯗꯣ ꯍꯦꯛꯇꯪ ꯉꯥꯏꯃꯤꯟꯅꯔꯁꯤ ꯍꯣꯏ ꯏꯇꯥꯎ ꯃꯥꯒꯤ ꯑꯄꯥꯏꯕ ꯁꯥꯃꯨꯗꯨꯕꯨ ꯂꯥꯛꯇꯣꯔꯤꯕ꯭ꯔꯥ ꯂꯥꯛꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯃꯇꯝꯁꯦ ꯐꯅꯌꯥꯝꯗꯤ ꯊꯦꯡꯖꯤꯜꯂꯛꯑꯦꯃꯤ ꯃꯁꯤꯒꯤ ꯃꯅꯤꯇꯣꯟꯁꯤꯅꯕ ꯁꯥꯃꯨ ꯂꯥꯛꯄ꯭ꯔꯥ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯔꯒ ꯇꯨꯝꯃꯒ ꯂꯩꯒꯅꯦꯕ ꯃꯅꯤꯇꯣꯟ ꯃꯅꯤꯇꯣꯟ ꯏꯇꯥꯎ ꯂꯥꯛꯑꯕꯣ ꯁꯥꯃꯨ ꯂꯥꯛꯑꯕꯣ ꯀꯗꯥꯏ ꯁꯥꯃꯨ ꯂꯥꯛꯇꯣꯔꯤꯒꯦ ꯅꯪꯒꯤ ꯁꯥꯃꯨ ꯑꯄꯥꯏꯕꯗꯣ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯔꯒ ꯀꯩꯅꯣ ꯅꯪ ꯇꯨꯝꯗꯅ ꯂꯩꯗꯨꯕꯣ ꯌꯥꯔꯦ ꯏꯇꯥꯎ ꯅꯪꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ ꯁꯥꯃꯨꯗꯨꯅ ꯑꯩꯒꯤ ꯂꯧꯕꯨꯛꯁꯤꯗ ꯂꯥꯛꯄ ꯅꯨꯃꯤꯠ ꯅꯤꯅꯤꯅꯦ ꯑꯩꯅ ꯉꯥꯏꯔꯛꯏꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤꯃꯛ ꯑꯩꯅ ꯐꯅ ꯉꯥꯏꯔꯁꯨ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯩꯁꯨ ꯇꯨꯝꯊꯔꯒ ꯂꯥꯛꯄ꯭ꯔꯥꯅ ꯌꯦꯡꯉꯝꯕꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁꯥꯃꯨꯗꯨꯗꯤ ꯅꯪ ꯇꯨꯝꯃꯤ ꯇꯨꯝꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯀꯅꯥ ꯈꯪꯖꯅꯤ ꯏꯇꯥꯎ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯗꯨꯝ ꯂꯥꯛꯑꯝꯃꯦ ꯑꯗꯨꯏ ꯍꯥꯏꯕ ꯋꯥꯅꯤ ꯉꯥꯏꯔꯤꯈꯩꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯌꯦꯡꯉꯨ ꯏꯇꯥꯎ ꯂꯩꯔꯅꯦ ꯂꯩꯔꯅꯦ ꯑꯣ ꯅꯪ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤꯗꯅ ꯂꯨꯝꯈ꯭ꯔꯕ ꯃꯥꯏ ꯃꯁꯥꯁꯦ ꯄꯥꯏꯔꯒ ꯂꯥꯛꯏꯅꯦ ꯌꯥꯏ ꯌꯥꯏ ꯑꯗꯨ ꯏꯇꯥꯎ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯕ ꯇꯥꯔꯦ ꯏꯇꯥꯎ ꯍꯧꯖꯤꯛꯇꯤꯅꯦ ꯁꯥꯃꯨꯁꯤꯅ ꯃꯆꯤꯟꯖꯥꯛ ꯆꯥꯕ ꯂꯣꯏꯕ ꯉꯥꯏꯗꯣꯏꯅꯤ ꯃꯥꯅ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯊꯣꯛꯎꯔꯕ ꯃꯥ ꯈꯪꯉ ꯄꯥꯏꯈꯠꯈꯤꯅꯦꯕ ꯑꯗꯨꯅ ꯃꯥꯅ ꯃꯆꯤꯟꯖꯥꯛ ꯆꯥꯕꯁꯦ ꯐꯖꯅ ꯉꯥꯏꯒꯗꯕ ꯂꯣꯏꯔꯦ ꯍꯥꯏꯔ ꯀꯥꯟꯗꯅꯦ ꯆꯪꯁꯤꯟꯒꯗꯧꯕ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯉꯥꯏꯔꯁꯤ ꯏꯇꯥꯎ ꯏꯇꯥꯎ ꯁꯥꯃꯨꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ ꯃꯆꯤꯟꯖꯥꯛ ꯆꯥꯕ ꯂꯣꯏꯕ ꯃꯥꯜꯂꯤꯅꯦ ꯂꯣꯏꯔꯝꯃꯅꯤ ꯏꯇꯥꯎ ꯂꯥꯛꯑꯣ ꯑꯩ ꯇꯨꯡ ꯏꯟꯅꯔ ꯂꯥꯛꯑꯣ ꯆꯠꯁꯤꯜꯂꯛꯑꯣ ꯏꯇꯥꯎ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯁꯥꯃꯨꯗꯨꯒꯤ ꯃꯌꯨꯝ ꯌꯧꯒꯗꯧꯕ ꯏꯇꯥꯎ ꯑꯩꯁꯨ ꯆꯞ ꯆꯥꯕ ꯈꯪꯗꯤꯌꯦ ꯃꯥꯅ ꯌꯥꯝ ꯀꯟꯅ ꯄꯥꯏꯔꯤꯁꯦ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯇꯞꯊꯔꯛꯀꯅꯤ ꯑꯗꯨꯒ ꯃꯌꯨꯝ ꯌꯧꯔꯦꯗꯣ ꯑꯩꯈꯣꯏꯅ ꯈꯪꯗꯣꯏꯅꯦ ꯑꯣ ꯏꯇꯥꯎ ꯑꯗꯣ ꯏꯇꯥꯎ ꯋꯥ ꯈꯛꯇ ꯍꯪꯒꯦꯅ ꯍꯪꯉꯣ ꯏꯇꯥꯎ ꯀꯩ ꯋꯥꯅꯣ ꯏꯇꯥꯎ ꯁꯥꯃꯨꯗꯨꯒꯤ ꯃꯐꯝꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯝ ꯂꯩꯍꯧꯒꯦ ꯑꯁ ꯁꯅꯥ ꯂꯨꯄꯥꯗꯤ ꯌꯥꯝ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯅꯪꯅ ꯑꯍꯥꯏꯕꯗꯣ ꯑꯗꯨꯝ ꯍꯥꯏꯌꯣ ꯃꯥꯏ ꯄꯤꯖꯔꯛꯆꯅꯤ ꯍꯣꯏꯅꯦ ꯏꯇꯥꯎ ꯑꯗꯣ ꯑꯩꯕꯨꯗꯤ ꯍꯥꯏꯒꯦꯕ ꯑꯗꯣ ꯈꯨꯠꯅ ꯑꯝꯇ ꯇꯝꯃꯨꯗꯅ ꯁꯅꯥ ꯂꯨꯄꯥꯗꯣ ꯀꯌꯥꯃꯨꯛ ꯂꯩꯔꯝꯒꯗꯧ ꯃꯥꯟꯒꯦꯗꯣ ꯑꯣ ꯇꯝꯒꯦꯁꯦ ꯇꯝꯒꯦꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯁꯅꯥ ꯂꯨꯄꯥꯗꯣ ꯏꯇꯥꯎ ꯀꯩꯗꯧꯔꯦ ꯅꯪꯗꯤ ꯅꯈꯨꯠ ꯊꯥꯗꯣꯔꯛꯏꯗꯨꯅ ꯏꯇꯥꯎꯁꯨ ꯚꯥꯞ ꯑꯣꯏꯔꯨꯗ꯭ꯔꯦꯅꯦ ꯅꯪꯅ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯝ ꯂꯩꯒꯦ ꯍꯪꯕꯗꯨꯗ ꯈꯨꯠꯁꯤꯅ ꯇꯝꯃꯨ ꯍꯥꯏꯗꯥꯏ ꯑꯗꯨ ꯇꯝꯒꯦ ꯇꯧꯕꯗꯨꯗ ꯃꯃꯩ ꯄꯥꯏꯕꯗꯣ ꯊꯥꯗꯣꯛꯎꯔꯤꯅꯤꯅꯦ ꯑꯁ ꯄꯦꯜꯂꯕꯅꯤ ꯏꯇꯥꯎ ꯑꯩꯒꯤ ꯗꯥꯎꯁꯤꯗꯤꯕ ꯏꯆꯥ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯑꯁꯦ ꯂꯦꯞꯇꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦꯗ ꯂꯨꯄꯥ 5 ꯑꯣꯏꯔꯁꯨ ꯈꯔ ꯀꯥꯞꯄꯤꯔꯛꯎ ꯏꯆꯥ ꯃꯌꯥꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯎꯅꯔꯁꯤ